ꯋꯥꯟ ꯇꯧꯋꯦ ꯃꯥ ꯅꯨꯡꯉꯥꯏꯔꯦ ꯋꯥꯏ ꯍꯥꯏꯒꯗ꯭ꯔꯥꯅꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗ꯭ꯔꯗꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯌꯥꯔꯦ ꯍꯥꯏꯔꯦ ꯌꯧꯔꯕ ꯃꯌꯥꯝ ꯑꯣꯛꯄꯔ ꯑꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯌꯦꯡꯗꯣꯛꯏꯕ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯑꯗꯨꯝ ꯆꯥꯔ ꯍꯋꯥꯏꯖꯥꯔꯁꯦ ꯆꯥꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯏ ꯃꯥꯁꯦ ꯑꯗꯨꯝ ꯆꯥꯁꯤꯜꯂꯛꯇꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯒ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯆꯥꯔꯔꯣꯏ ꯂꯣꯏꯔꯦ ꯀꯩꯅꯣꯝ ꯃꯅꯝ ꯅꯝꯃꯤ ꯍꯋꯥꯏꯖꯥꯔꯁꯦ ꯆꯥꯕꯨꯗꯤ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏ ꯀꯥꯏꯕꯗ ꯉꯥꯏꯕ ꯃꯅꯝꯒ ꯈꯔ ꯅꯝꯕ ꯋꯥꯠꯄꯗꯣ ꯑꯗꯨ ꯑꯣꯏꯗꯤ ꯆꯥꯏ ꯍꯥꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯣꯜ ꯍꯋꯥꯏꯗꯣ ꯑꯗꯨ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒ ꯄꯣꯇꯣꯟꯒ ꯈꯥꯃꯦꯟꯒ ꯕꯖꯥꯔ ꯂꯩꯔꯦ ꯑꯁꯤꯒ ꯀꯩꯅꯣ ꯁꯣꯌꯥꯕꯤꯟꯒ ꯀꯣꯕꯤꯒ ꯉꯧꯕ ꯑꯁꯤꯒꯅ ꯀꯩꯅꯣ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯂꯦꯕꯨ ꯌꯥꯎꯗ꯭ꯔꯦ ꯂꯦꯕꯨꯗꯣ ꯂꯧꯍꯧꯗ꯭ꯔꯦ ꯁꯥ ꯉꯥ ꯇꯝꯕ ꯆꯥꯃꯟꯗꯅ ꯉꯁꯤꯗꯤ ꯍꯋꯥꯏ ꯑꯣꯏꯅ ꯇꯧꯔꯕꯅꯤ ꯏꯆꯝ ꯆꯝꯖꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯇꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯍꯤꯟꯖꯥꯡ ꯑꯣꯏꯔꯣꯏ ꯈꯪꯉꯕꯅꯤꯅ ꯈꯔ ꯄꯨꯊꯣꯛꯑꯒ ꯊꯝꯃꯦ ꯁꯣꯝꯗ ꯅꯪꯗꯤ ꯍꯩꯕꯤꯔꯝꯃꯨꯔꯣ ꯍꯟꯗꯛ ꯑꯣꯂꯥꯡꯕꯁꯤꯒ ꯃꯨꯛꯕꯥꯡꯒ ꯇꯧꯕꯁꯤꯗꯤ ꯅꯨꯡꯉꯥꯏ ꯑꯩꯅ ꯋꯥꯟ ꯇꯧꯋꯦ ꯃꯥ ꯅꯨꯡꯉꯥꯏꯔꯦ ꯋꯥꯏ ꯍꯥꯏꯒꯗ꯭ꯔꯥꯅꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗ꯭ꯔꯗꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯍꯩꯖꯜꯂꯒꯦꯗ ꯍꯋꯥꯏ ꯑꯣꯏꯔꯗꯤ ꯃꯍꯤ ꯈꯔ ꯂꯥꯡꯇꯛ ꯇꯧꯅ ꯆꯥꯕ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯕ ꯍꯤꯟꯖꯥꯡꯗ ꯇꯦꯖꯄꯇꯥ ꯐꯪꯅꯕꯁꯦ ꯁꯪꯕ ꯃꯤ ꯅꯠꯇ ꯐꯪꯅꯕꯅꯤ
ꯃꯩꯁꯦ ꯈꯔ ꯌꯥꯝꯃꯗꯤ ꯐ꯭ꯔꯨꯠ ꯍꯥꯏꯅ ꯑꯗꯨꯝ ꯆꯥꯁꯟꯈꯤ ꯌꯥꯔꯦ ꯑꯁ ꯑꯩꯗꯤ ꯑꯁꯤ ꯑꯣꯏ ꯀꯣꯊꯔꯒꯦ ꯂꯥꯝꯕ ꯋꯥꯏ ꯉꯁꯤꯗꯤ ꯆꯥꯛꯀ ꯌꯥꯝ ꯆꯥꯔꯣꯏ ꯑꯁꯤꯅ ꯑꯗꯨꯝ ꯌꯥꯍꯜꯂꯅꯤ ꯅꯪ ꯆꯥꯛꯇ ꯌꯥꯝꯗ꯭ꯔꯕꯅꯦ ꯈꯔ ꯋꯥꯠꯀꯅꯤ ꯋꯥꯠꯂ ꯆꯥꯛ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯃꯌꯥꯝ ꯑꯩꯅ ꯊꯤꯔꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕ ꯇꯔꯥꯝꯃꯤꯕ ꯆꯥꯛ ꯋꯥꯠꯄ ꯌꯥꯗꯕꯅꯤꯅ ꯅꯪꯗꯤ ꯍꯨꯃꯥꯡꯒ ꯇꯥꯗ ꯃꯥꯜꯂꯦ ꯑꯩꯅ ꯇꯥꯔꯤꯅꯤ ꯇꯥꯗꯕ ꯁꯥꯔꯤꯅꯤ hào rồi thì đến nó hào đó tăng mà chị xuống mang rồi lo đó cao bao lâu rồi? Dạ. Anh đúng hàng chân là với bạn thì mòn được. Cao vậy đó. Anh đi ra đây, anh đi chưa là bà mẹ. Ôm qua là ôm theo đây này anh dành vậy vậy. Quả thi nga cả nó cha ra hawaijar cha ra cái nó như thế này Cao thuốc rồi cả. Cha thì đừng thằng rồi chứ bà vậy buổi sáng hawaijar cái cha đó rồi mai vậy dùng tạ sát lắc chân ạ à ngasi ai bên mình xí gây na hawaijar cha đó rồi đó cái nó mới nằm cái nó mới nằm đi 2 giờ 2 hả các hawaijar cha budi chai hả bạn khoi kai bada ngai ba manam ga khara number 1 bado adoi di chai pin mani ba hawaijar ga punsi cha roi thế này lo ra mình
ꯆꯥꯔ ꯊꯨꯛ ꯂꯥꯎꯈꯠꯂꯦ ꯍꯛꯆꯥꯡꯒ ꯐꯔꯣꯏꯕ ꯆꯥꯔ ꯊꯨꯛ ꯂꯥꯎꯈꯠꯂꯦ ꯍꯛꯆꯥꯡꯒ ꯐꯔꯣꯏꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔ ꯉꯁꯤꯗꯒꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯗ꯭ꯔꯕꯅꯤ ꯍꯋꯥꯏꯖꯥꯔꯒ ꯑꯩꯒ ꯆꯥꯔꯣꯏ ꯅꯪ ꯆꯥꯅꯤ ꯆꯥꯖꯧ ꯃꯨꯛꯕꯥꯡꯒ ꯇꯧꯔꯣꯏ ꯍꯋꯥꯏꯖꯥꯔꯒ ꯂꯣꯏꯅꯅ ꯂꯣꯏꯔꯕ Ấy rồi đó. ꯀꯩꯅꯣ ꯂꯦꯝꯃꯕꯗ Như lê mê tháo ngắt tên gì cái nó răng nó lên tháo ngắt tên trái. ꯅꯪꯁꯨ ꯇꯟꯍꯜꯂꯛꯑꯕ Chá hơi buồn này kìa. ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯁꯤꯠ ꯅꯥꯜꯂꯦ Mày mấy đứa xịn nào đó. ꯍꯋꯥꯏꯖꯥꯔꯁꯤꯗꯤ ꯆꯥ ꯉꯝꯗ꯭ꯔꯦ ꯃꯅꯝ ꯅꯝꯊꯤꯕꯅ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯑꯗꯨꯅ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯐꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯜ ꯊꯝꯕꯤꯔꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ